ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯍꯟꯗꯛꯀꯤ 12th ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 19 2021 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯋꯥꯡꯈꯩ ꯃꯩꯍꯧꯕꯝ ꯂꯝꯄꯥꯛꯇ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯟ ꯑꯃ ꯁꯤꯟꯖꯔꯤ ꯃꯤꯇꯤꯟ ꯑꯁꯤꯗ ꯌꯥꯏꯁ꯭ꯀꯨꯜ ꯀꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯍꯜ ꯂꯃꯟ ꯏꯆꯦ ꯏꯅꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯄꯥꯎꯖꯦꯟꯖꯔꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯅꯤꯄꯨꯔ ꯊꯅꯝꯁꯤꯒꯦ ꯍꯥꯏꯕꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯟꯅꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯂꯦꯞꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯦꯞꯈꯠꯄꯤꯌꯨ ꯑꯃꯁꯨꯡ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ